Ngasi January kitang taraga mapan English singani kun gataruk waksing thagi mangani panba nimit ki khongsatta thagi khongsatta na viral thagi nong panba ningthau ka nimit asi Manipur the daytime nimit na ngan dun leigdaba matam si pung taraga minute nifu mapan second taraga nitoy aduga night time mamdun leigdaba matam na pung tara humdoiga minute tara second kuntraga nipan nun time haibadi nimit asigi nimit yung bagi pungpam na pung tara matoiga minute kunga mga pauba matam sida nimit yung babatam oiba asigumba nimit sinalakbada jaihan babrahmagi wahang pakonggi taurum khwai punamapu ahan basida taram na uksabaga loinana khurumjari ahanba magdada tabiriba mayam punamak masung pabung basu khurumjari thagasari monika adudi wahang lokhatse ngasigi wahang lokhatjaraklage ahanbada memcha Rajkumari Hare Krishna Aikyabu khurumjari Aikya wahang amatang hangjage Hare Krishna memcha gi khurum birakpa taram na oksari takpiyu kari matangi oibirabano Aikya nanai aigi khu nabadagi lai khurambada leplaga oina khurumjabasi yadabra Aikya asumna memcha Rajkumari na hangbirai karigi yadadagi yai haibaduni memcha nadana tausinnaba makhoi adugi mafamdadi afaba natte taseng na nabadudi karimata dos leite haina logani isor khurumba haibasi thamoi sengbaduni che khudam amatang thamjarabada Bhishmana Ravana longna khurumbada bhavana lobi kribadudi Bhishmana sorsijagi matamdu leirabada tena tu khong turik punamang ngaksamdagina khongbi maton bhauba thakraba lengbu otpa ngamdraba Bhishmana bhawangi soronda nungsini stuti kallaga thamoiduna khurumjaba matamda bhavana Bhishmagi prem bhakti pranam adugu taram na lobi batanatana Bhishmagi laibak mayayda ibungogi Sri Soron lengkhat pidana thaido hendo pamangul asirbat pinabikhi aduga Ravana su Sri Ramachandra gi thaurba ten gi tejinda laimai da long na tar Ravana magi bhakti na Ramachandra gi maphamda khurumjaba matamduda Sri Ramachandra na Ravana gi laibak mayayda ibungogi tanganglaba Sri Soron lengkhat pikribadudi memcha thamoi sengbaduni aigi khuunaba nadaba haiba khurumba yaba yadaba hairibu punamak singasi aina ngamingai matamgi wani ngamaktrab matamda karimata dos leite haiba wafamsi bedana thambiramliba siddhantagi matungina yai haiba motsi matang memcha gi mafamda thamjari mathangda laukhatjaribasina Tamphamani Sharma ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯣꯏ ꯑꯆꯨꯝꯕꯃꯛꯅꯤ ꯇꯝꯐꯥꯃꯅꯤꯅ ꯀꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯚ꯭ꯔꯤꯒꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥꯕꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯅꯧꯕ ꯆꯍꯤ ꯏꯪ 2023ꯅ ꯂꯥꯛꯄꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗꯀ ꯂꯣꯏꯅꯅ ꯚ꯭ꯔꯤꯒꯨꯒꯤ ꯋꯥꯔꯤꯕꯨꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯆꯍꯤꯁꯤꯗ ꯂꯥꯛꯀꯗꯕ ꯁꯔꯕ ꯕꯤꯘ꯭ꯅ ꯑꯋꯥꯕ ꯑꯀꯤꯕ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ
ꯀꯟꯕꯤꯕꯇ ꯅꯠꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯇꯝꯐꯥꯃꯅꯤꯒꯤ ꯃꯐꯝꯗ ꯁ꯭ꯔꯤ ꯚꯥꯋꯥꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥꯃꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯕꯕꯤꯇꯥ ꯗꯦꯕꯤ꯫ ꯇꯥꯛꯄꯤꯌꯨ ꯕꯕꯤꯇꯥꯅ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯉꯥꯏꯖꯔꯦ꯫ ꯑꯩꯅ ꯏꯖꯈꯤꯕꯗ ꯃꯄꯨꯡ ꯐꯥꯗꯕꯁꯨ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯅ ꯇꯥꯖꯔꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯕꯕꯤꯇꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯕꯤꯇꯥ, ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ, ꯏꯃꯥꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯕꯁꯤꯅ ꯅꯆꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯂꯦꯞꯇꯅ ꯈ꯭ꯋꯥꯏꯒꯤ ꯁꯦꯕꯥ ꯉꯝꯖꯔꯤꯕꯅꯤ꯫ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯩ, ꯊꯥꯒꯠꯆꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯣꯡꯆꯠꯇ ꯅꯥꯗ ꯌꯦꯛꯇꯕ, ꯋꯥꯈꯜ ꯃꯩꯁꯥ ꯂꯥꯡꯗꯕ, ꯏꯁꯣꯔ ꯁꯦꯕꯥ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯕꯤꯇꯥꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯤ ꯑꯦꯝ ꯁꯦꯅꯤꯌꯔ ꯀ꯭ꯔꯣꯁ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯊꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯖꯒꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯦꯡꯐꯨꯗꯨꯁꯨ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯕꯒꯤ ꯃꯇꯝꯁꯦ ꯀꯔꯝꯕꯅ ꯐꯒꯅꯤ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯑꯣꯖꯥ꯫ ꯈꯪꯖꯅꯤꯡꯅ ꯊꯧꯖꯔꯤꯕꯅꯤ꯫ ꯑꯩ ꯁꯦꯔꯧꯗꯒꯤ ꯔꯤꯇꯥ, ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯤꯇꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯌꯨꯝꯁꯀꯩꯁ ꯊꯥꯡꯖ ꯂꯩꯕꯤꯗꯕ, ꯑꯗꯨꯒ ꯁꯒꯣꯜꯁꯦꯜ ꯏꯔꯥꯏ ꯂꯩꯕꯤꯕ, ꯗꯤꯋꯥꯂꯤ, ꯙꯅꯇꯦꯔꯁ, ꯀꯥꯂꯦꯟ ꯇ꯭ꯔꯤꯇꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯆꯥꯛꯁꯪꯒꯤ ꯃꯩꯔꯝ ꯀꯣꯅꯔ ꯃꯥꯏꯀꯩꯗ ꯊꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝ ꯍꯦꯟꯅ ꯐꯩ꯫ ꯃꯗꯨꯗ ꯑꯟꯅꯄꯨꯔꯅꯥꯒꯤ ꯑꯄꯤꯛꯄ ꯄꯤꯛꯆꯔ ꯑꯃ ꯊꯝꯕ ꯌꯥꯝꯅ ꯐꯩ ꯍꯥꯏꯖꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯁꯦꯔꯧꯗ ꯂꯩꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯤꯇꯥꯒꯤ ꯃꯐꯝꯗ ꯕꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯁꯤꯃꯇꯪ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ ꯔꯤꯇꯥ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯔꯤꯈꯨꯟꯕꯤ꯫ ꯏꯔꯤꯈꯨꯟꯕꯤꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯍꯣꯏ, ꯏꯔꯤꯈꯨꯟꯕꯤ ꯄ꯭ꯔꯇꯤꯚꯥꯅ ꯀꯔꯤ ꯃꯄꯥꯎ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯕꯨ ꯊꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯇꯨꯜꯁꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯔꯥ? ꯁꯪꯈꯁꯨꯔꯅ ꯇꯨꯜꯁꯤꯕꯨ ꯐꯥꯗꯨꯅ ꯂꯧꯈꯤꯕ ꯕ꯭ꯔꯤꯟꯗꯥ ꯃꯈꯣꯡꯗ ꯕꯤꯁꯅꯨꯅ ꯀꯦꯁꯕꯥꯏ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯔꯤ ꯌꯨꯒꯇ ꯀꯔꯝꯅ ꯑꯣꯏꯈꯤ ꯇꯥꯛꯄꯤꯌꯨ? ꯊꯦꯡꯀ꯭ꯌꯨ꯫ ꯄ꯭ꯔꯇꯤꯚꯥ ꯁꯤꯡꯒꯔꯕꯥꯟ ꯀꯁꯥꯔꯗ ꯂꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯄ꯭ꯔꯇꯤꯚꯥꯒꯤ ꯋꯥꯐꯝꯁꯤ ꯈꯪꯖꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯁꯩꯇꯖꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯅꯨꯁꯤ, ꯑꯅꯧꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯃꯤꯟꯅꯔꯁꯤ꯫ ꯁꯨꯝ ꯑꯣꯏꯗꯅ ꯄ꯭ꯔꯇꯤꯚꯥꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯇꯤꯚꯥ꯫ ꯃꯊꯪꯗ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ꯫ ꯄꯕꯤꯇ꯭ꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯍꯣꯏ, ꯇꯥꯛꯄꯤꯌꯨ ꯄꯕꯤꯇ꯭ꯔꯅ ꯀꯔꯤ ꯇꯥꯛꯄꯤꯔꯤꯕꯒꯦ? ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒ꯭ꯌꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ꯫ ꯃꯣꯅꯤꯀꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯄꯕꯤꯇ꯭ꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯕꯤꯇ꯭ꯔꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯋꯥꯍꯩ ꯑꯅꯤ ꯂꯧꯈꯠꯆꯔꯛꯂꯒꯦ꯫ ꯗꯣꯂꯤ ꯗꯦꯕꯤ ꯑꯃꯁꯨꯡ ꯏꯟꯗꯨꯕꯂꯥ ꯐꯨꯔꯥꯏꯂꯥꯠꯄꯝ꯫ ꯗꯣꯂꯤ ꯗꯦꯕꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ, ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟ ꯑꯟꯁꯥꯔ ꯈꯨꯗꯤꯡꯃꯛ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯦꯟꯖꯩ, ꯊꯥꯒꯠꯆꯔꯤ꯫
ꯏꯟꯗꯨꯕꯂꯥ ꯐꯨꯔꯥꯏꯂꯥꯠꯄꯝꯅ ꯑꯩ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗ꯭ꯔꯦ ꯀꯥꯡꯁꯨꯕꯤ ꯆꯥꯕ ꯍꯨꯏ ꯑꯣꯟꯗꯅꯕꯅꯤ ꯈꯜꯂꯨꯔꯦ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯗꯣꯂꯤ ꯑꯃꯁꯨꯡ ꯏꯟꯗꯨꯕꯂꯥꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯗꯣꯂꯤ ꯑꯃꯗꯤ ꯏꯟꯗꯨꯕꯂꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯁ꯭ꯔꯤ ꯚꯒꯋꯥꯟꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯅꯤꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯂꯦꯞꯇꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯇꯪ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯔꯥꯒꯤꯅꯤ ꯃꯌꯦꯡꯕꯝ꯫ ꯇꯥꯛꯄꯤꯌꯨ ꯔꯥꯒꯤꯅꯤꯅ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯂꯤꯕꯒꯦ? ꯀꯣꯏꯁꯟ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯀꯣꯏꯁꯟ ꯑꯃꯇ ꯍꯪꯖꯒꯦ꯫ ꯑꯣꯖꯥ ꯑꯩ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯁꯦ 2003ꯒꯤ ꯐꯥꯏꯔꯦꯟꯒꯤ 4ꯅꯤ ꯄꯥꯟꯕꯗ ꯍꯣꯡꯖꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯖꯤ ꯈꯔꯅꯗꯤ 4ꯅꯤ ꯄꯥꯟꯕꯗ ꯍꯣꯡꯕꯁꯦ ꯐꯠꯇꯦꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯅꯤ? ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔꯗꯪ ꯇꯥꯖꯅꯤꯡꯉꯤ꯫ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯒꯤꯅꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯔꯥꯒꯤꯅꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ 4ꯅꯤ, 9ꯅꯤ, 14ꯅꯤ ꯄꯥꯟꯕ ꯊꯕꯥꯟꯁꯤꯡ ꯑꯁꯤ ꯔꯤꯛꯇꯥ ꯇꯤꯊꯤ ꯍꯥꯏꯔꯒ ꯈꯪꯉꯤ꯫ ꯔꯤꯛꯇꯥ ꯍꯥꯏꯕꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯁꯕꯗꯅꯤ꯫ ꯔꯤꯛꯇꯥ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯍꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯊꯕꯥꯟ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯃꯁꯤꯗ ꯚꯦꯗꯤꯛ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯅ ꯄꯤꯔꯤꯕ ꯃꯣꯠꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯐꯥꯏꯔꯦꯜꯒꯤ 4ꯅꯤ ꯄꯥꯟꯕꯗꯤ ꯃꯣꯁ ꯑꯣꯁꯄꯤꯁꯤꯌꯁ ꯑꯣꯏ, ꯌꯥꯝꯅ ꯐꯩ ꯍꯥꯏꯕ꯫ ꯊꯥ ꯑꯇꯩꯒꯤꯗꯤ ꯐꯔꯣꯏꯗꯣꯏꯅꯤ꯫ ꯆꯨꯝꯅꯒꯤ ꯐꯥꯏꯔꯦꯟ ꯊꯥꯒꯤ 4ꯅꯤ ꯄꯥꯟꯕ ꯊꯕꯥꯟ ꯑꯁꯤꯗꯤ ꯔꯤꯛꯇꯥ ꯇꯤꯊꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯒꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯩꯈꯣꯏꯅ ꯐꯥꯏꯔꯦꯟ ꯄꯟꯆꯃꯤ, ꯀꯥꯂꯦꯟ ꯇ꯭ꯔꯤꯇꯤꯌꯥ, ꯃꯦꯔꯥꯒꯤ ꯗꯁꯃꯤ 10ꯅꯤ ꯄꯥꯟꯕ ꯑꯁꯤꯒꯨꯝꯕ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯐꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯥꯏꯔꯦꯜ ꯊꯥꯒꯤ 4ꯅꯤ ꯄꯥꯟꯕ ꯑꯁꯤꯗꯤ ꯚꯦꯗꯤꯛ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯒꯤ ꯃꯣꯠꯇ ꯑꯐꯕ ꯅꯨꯃꯤꯠ, ꯃꯉꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯃꯣꯠꯅ ꯑꯃꯨꯛ ꯄꯤꯔꯤꯕꯅ ꯊꯕꯥꯟ, ꯅꯛꯁꯇ꯭ꯔ, ꯖꯣꯛ, ꯀꯔꯟ, ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯄꯨꯡ ꯃꯌꯥꯝꯁꯤꯒꯤ ꯀꯝꯕꯥꯏꯅꯦꯁꯟ ꯌꯦꯡꯕ ꯑꯃꯁꯨ ꯆꯪꯏ꯫ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯃ ꯑꯃ ꯇꯧꯕꯒꯤ ꯄꯤꯕ ꯃꯇꯝꯗ ꯑꯃꯗ ꯐꯔꯒ ꯑꯃꯗ ꯐꯠꯇꯕ ꯅꯠꯇꯕ ꯄꯨꯟꯅ ꯐꯕ ꯑꯃ ꯌꯦꯡꯕ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕꯅ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯃꯣꯠ ꯑꯁꯤꯃꯇꯪ ꯔꯥꯒꯤꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯔꯥꯒꯤꯅꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯍꯪ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯩ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯄꯥꯟꯗꯣꯞ ꯃꯆꯤꯜ ꯃꯅꯥꯎꯁꯤ ꯀꯔꯝꯕ ꯗꯦꯕꯇꯥꯁꯤꯡꯅ ꯁꯥꯏꯑꯣꯟꯕꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯊꯤꯡꯕꯥꯏꯖꯝꯅ ꯍꯪꯕꯤꯔꯛꯏ꯫ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ ꯏꯕꯣꯝꯆꯥ ꯚ꯭ꯌꯥꯈꯥ ꯈꯔꯒ ꯂꯣꯏꯅꯅ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯊꯝꯖꯒꯦ꯫ ꯄꯟꯆ ꯄꯥꯟꯗꯣꯞ ꯖꯣꯝꯅ ꯖꯨꯙꯤꯁꯇꯤꯔ ꯑꯣꯏꯔꯛꯈꯤꯕ, ꯄꯕꯅꯗꯦꯕ ꯅꯨꯡꯁꯤꯠ ꯀꯧꯕ ꯂꯥꯏꯅ ꯚꯤꯝ ꯑꯣꯏꯔꯛꯈꯤꯕ, ꯑꯗꯨꯒ ꯏꯟꯗ꯭ꯔꯅ ꯑꯔꯖꯨꯟ ꯑꯣꯏꯔꯛꯈꯤꯕ, ꯑꯁꯅꯤꯅ ꯅꯣꯀꯨꯜ ꯑꯣꯏꯔꯒ ꯀꯨꯃꯥꯔꯅ ꯁꯍꯣꯗꯦꯕ ꯑꯣꯏꯔꯛꯈꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯃꯉꯥꯒꯤ ꯁꯥꯏꯑꯣꯟꯅꯤ, ꯂꯥꯏ ꯃꯉꯥꯒꯤ ꯑꯪశꯅꯤ ꯁꯨꯃꯥꯏꯗꯅ ꯃꯣꯠꯁꯤ ꯄꯤ꯫ ꯃꯁꯤꯅ ꯁꯥꯙꯥꯔꯟ ꯑꯣꯏꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯩꯔꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯐꯝ ꯑꯃꯅ ꯏꯟꯗ꯭ꯔꯒꯤ ꯊꯋꯥꯏ ꯃꯉꯥꯅ ꯕ꯭ꯔꯤꯇꯥꯁꯨꯔ ꯇꯣꯁꯇꯥ ꯃꯨꯅꯤꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯕꯗꯤ ꯏꯟꯗ꯭ꯔꯒꯤ ꯊꯋꯥꯏ ꯃꯉꯥ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇ꯭ꯔꯥꯁꯨꯔ ꯍꯥꯏꯅ ꯀꯧꯕ ꯍꯤꯡꯆꯥꯕꯁꯤ ꯏꯟꯗ꯭ꯔꯔꯥꯖꯁꯨꯔꯥꯔꯦꯟꯅ ꯍꯥꯠꯂꯨꯕ꯫ ꯃꯍꯥꯛ ꯑꯁꯤ ꯃꯒꯨꯟ ꯂꯩꯔꯕ, ꯁꯛꯇꯤ ꯂꯩꯔꯕ ꯂꯥꯏꯒꯤ ꯃꯨꯅꯤ ꯇ꯭ꯋꯥꯁꯇꯥ ꯃꯨꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯋꯥꯁꯇꯥꯁꯤꯅ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯤꯇ꯭ꯔꯥꯁꯨꯔꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯆꯥꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕ ꯏꯟꯗ꯭ꯔꯔꯥꯖꯁꯨꯔꯥꯔꯦꯟꯕꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯅ ꯏꯟꯗ꯭ꯔꯒꯤ ꯁꯚꯥ ꯇꯝꯅ ꯂꯥꯛꯄ꯫ ꯃꯥꯒꯤ ꯑꯆꯧꯕ ꯈꯣꯡꯐꯝꯁꯤ ꯎꯔꯕꯗ
lai pudamuk mipainari loina indrabu bidai ormaga sennagrabada yam nakna indraga leminariba mathakta panjakiba laising jom pabanadeva nuksit kubalai asni kumar marisi indra nangai ko nakoi punamuk na ibu thaduga sen kiba taraga aisu selabadi phambal mangani aduna se phamban sidi kannanaba mai khubak tai thawai tarabasu tharage aigi hakchang sing ngaknanaba thawai amana aigi hakchang sing ngaknanaba thamage aigi thawai mari sinane nakoi amamam puruga chatkro hayeng toasta gi asauba aina karigumba utwanduna tale horabasu nakoina toasta na sauba loiraba matungda aingonda aina piriba thawai singdo mo hapchilaga aibu hinghalu aduna sai aigi thawai amamsi puruga chatkro saisida indragi yathang laigi ningthaunina mai waphamsida laibari jom pavana asni kumar marisina indragi thawai amamam puruga loina chanagre matamduda indra simagi thawai amakhang hakchang sing ngaknanaba tuminna man lengdra singason sir phammaga liba tosta la abakanda magi kallaba miing abhisapki mataududa utpung olga tare indrasi sidagi tosta munisi asaubaduna indragi utpung oliba magi singason thakasida kakhallaga phammaga masi jogasanda top tawraga leikiba asumna mana top si tawraga leiraba matamsida lai leipak asi ningthau leitre lai leitrabanna lai leipak si upadrop lae matamduda narda sinahai lai leipak si mahusaga manaraktreena kari tawrabagi amuktang yenge dana devers narda si deva bhuvon amarapur konung si sangakpa matamda kanam leramdri subnagi toasta muni si khakta top tawraga pham lerami nardana munidev kaino tawbiramipsi leibak ningthawna kadaidano munina tangban mathaksida phammaga tawbiramibasi se amuktadi dhyan taw wari sasi matamduda toasta magul henpa rishigi waphamsida hiktukpa ngamdra masi dhyan tharaga yengai nardana karigino indra rasurarendi lai mayamna kadaida nangna matau kamdawna maphamsida toastana masa sikhibagi nungai taba magi asaubaduna layam punamak sengre indra si aigi akan miingda aigi tesna sakthektana utolga mangda taribasi indrani isagi laban singimni nardana munidev kaino ngangi buwasi onarebu ishor ningaba haibasidi trina dapi napi dagi suhena toli haina luruknana leigadawba munina kadaidagi asaubaduna mang tharagadi ishor ninguribadu arembada tarani jagatse maharaj gi khusem nate bhawan magi khusemni amaromda jagat lila sanagi haibagi damak jagat mapu ishor bhawan krishnana misu laisu hingsabasu hek leiriba jagatsigi sarasar asat sat jiva panba punamagasi lilagi damu puthoibani adugumba lilagi puthoiba polamsing adubu muni devagi aningba pambagi matungina lai punamag sarkar oiraba adu ergadi bhawan gi lila kaihanba tadribra munina adumoina bhawan gi lila busu kaihallaga bhawan bu phange haina tanbadudi onare maduna khak ningiba top to mahi mapung paba yaroi adana bhawan gi lila kaihanbagi pap oina phangani madudi kidabra toastasi risi gi waphamsida hantaraktana sume risi ai mama bhav ai gi haiba wakhanduda kahena asakta pukning ase lupsin kitana ona tainaba khallure ai lan khramale lalabadi hujumuk indra raj hingalalo lai punamak ning tambe piu mahusa gi khusem kaidananaba bhawan gi lila kannanaba hujumuk hanagi matawgum
ꯑꯣꯏꯍꯜꯂꯨ ꯏꯟꯗ꯭ꯔ ꯍꯤꯡꯍꯜꯂꯨ ꯇ꯭ꯋꯥꯁꯇꯥꯔꯤ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯐꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯏꯟꯗ꯭ꯔꯒꯤ ꯎꯠꯁꯤ ꯂꯧꯔꯒ ꯁꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯁꯛꯇꯤ ꯂꯩꯔꯕ ꯏꯟꯗ꯭ꯔꯗꯨꯃꯛ ꯑꯣꯏꯔꯣ ꯃꯥꯅ ꯕꯣꯔꯁꯤ ꯄꯤꯔꯕ ꯀꯥꯟꯗ ꯏꯟꯗ꯭ꯔꯁꯤ मागे थवाई मंगा टॉप टॉपना मागे बोर्ड याउखिदना इंद्रसी हिंगले मागे नान हक्सांग दु ngaaknab मान पाइहोब मागे थवाई सिम लेमग लेरे चखरे तोस्ता चखरे नारदसु इंद्र मागे फमफम सिद लेरब कांद लाई मयाम लाओ आई अमुहन हिंगले तोस्ता चखरे लाई मयाम सि लोइन लाई लाब कांसिदा पवनना नुंगसिदना महाराज के थवाई से आई सेनबदे याम वारे अदुना से थवाई से आई महाराज न फम द सिनजरगे जोम नसु आइसु सिनरगे असनी नसु आइगेसु कुमार नसु आइगेसु इंद्र न हाय आइगे अमसि लेमदन सी सेन भवा लेरबनि नै नोय नमु मधु पिसिलबदे फरक याम तारे से मधु नंगी लेबोरेटरी दा हाइदि मांगदनब सेनरग थमजखरो हयंग मरम चाबा मतंग चाबा मद सिजनरो सिनकी अदुना मरम ओइदना हौजिकी हाइरिबा लाइसिंगसी मखोइना पाइरग थमकीबा सिंगसे मतमगी मतुंगिना मधुबु कुंती न बोर निरकबगी खुदोंग चाबा लोरगा मागी अंशद तिल्लग थनमिबा अदुगुंबा इंद्र की थवाई सिंग अदो कुंती की मफमदा अमदी माद्री की मफमदा कुंती की मफमदा न जोमने अदुदगी पवन नुंगसितने अदुदगी इंद्ररा सुरारेने अहुमदुगी पीरगा असनी कुमार अनीना माद्री की मफमदा हाइरिबा नोकुल सोदेबसे उहिलखिबगी वारी अमरोमदना अमुक भगवान श्री कृष्णना अर्जुनदुबु हंदक मागा चानब मरुबमु ओरुबदगी इबुंगोगी तेज कांति अंश तंखायम पीरग लीलागी दमक इबुंगोगी अंशगी सरुगदो अमुहन अर्जुन हाउखिब अमरोमदना अमु हाइरिबा पवन देव नुंसित कुबु लाइसी मसिना खुदोंग चारिंगेगी मतमदा पिहौरगी खंदना ngасai mamangki saita haina korub juktuda शिव महादेव की औरस बृंद ओम हयनर बानरा हाइबदी नुंसित पूरी बसी नुंसित एबसिदी नुंसितनी नुंसित की लेबोरेटरी सिदी यामना कल्ली बरबदना मांगोंदा महादेव की औरस बृंद ओमदो माना पीरे ममांगदा अंजनाई गदभदा हनुमान ओइननब पीरे अमु कनादा कृपी की मफमदा मदुना द्रोण की मसानिपा आश्वत्थामा होइना अमन भीमसी ओइरकदुबसी इंद्र की थवाई सिमगा अनिसिमाना मिक्सअप तौरगा कुंती की मफमदा पीखिब अदुना भीमबु महादेव की मसाने सुहाई नुंसित की मसाने सुहाई पांडु की मसाने सुहाई पांडु की मसा हाइरिबना कमन ओइना कुंती यमदी माद्री दो पांडु की लोफमनी अदुना लोफम दुदा होब पोतु दि लोबु न ओइगदबनी हाइब भाव सिदनी पांडु की मफमदा पांडु बु बापानी न पीरिबसना अदुगा हाइरिबा मरम सिंगसि लेबना ngसाइगी भीमसी महादेव की मसानी नुंसित की मसानी पांडु की मसानी इंद्र राज की थवाई अमदुगा इंद्र की मसानी सुमतौदना हाइरिबा मागी लैरिबा वाफम सिंग असि सुपना पुन्ना इबोमसागी मफमदा पौदम जरी थागसरी मथंग लौखतजरीबसिना विकास मोइरांगथेम पाथोकजरकलगे वहांग अदुदी खुरुमजरी पाबुंग वहांग अमता हंगजगे पाबुंग लमतागी मंगानी पानबा नोंमाइजिंग नुमित असिदा महादेवगी खुबमदा पूजा कतके खंजई नोंमाइजिंग नुमित अमा हेक्तदा यादे हाय असिगी
ꯅꯨꯃꯤꯠꯁꯤꯗꯗꯤ ꯌꯥꯕ꯭ꯔꯥ ꯈꯪꯖꯅꯤꯡꯏ꯫ ꯄꯥꯕꯨꯡ ꯑꯗꯨꯒ ꯆꯠꯄꯒꯤ ꯃꯥꯏꯀꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯟꯊꯣꯡꯗꯅꯤ꯫ ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯕꯤꯀꯥꯁꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯕꯤꯀꯥꯁ, ꯃꯉꯥꯅꯤ ꯄꯥꯟꯕ ꯊꯕꯥꯟꯗ ꯁꯤꯕ ꯄꯨꯖꯥ ꯀꯠꯆꯕ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯕꯤꯀꯥꯁꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯁꯤ ꯅꯤꯇꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯁꯤꯕ ꯃꯟꯗꯤꯔꯗ ꯑꯣꯏꯔꯕꯗꯤ ꯆꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯀꯠꯅꯤꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯀꯠꯆꯔꯨꯕꯗ ꯕꯦꯔꯥ ꯂꯩꯇꯦ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒꯁꯨ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕ ꯄꯨꯖꯥ ꯍꯥꯏꯕꯁꯤꯗꯗꯤ ꯌꯦꯡꯒꯗꯧꯕ, ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯄꯨꯖꯥꯁꯤ ꯇꯧꯕ ꯅꯠꯇꯅ ꯃꯔꯛ ꯁꯠꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯍꯥꯗꯦꯕ ꯄꯨꯖꯥꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯊꯕꯥꯟ ꯅꯤꯌꯣꯝꯁꯤꯡ ꯑꯗꯣ ꯕꯤꯆꯥꯔ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯑꯁꯨꯝꯅ ꯕꯤꯀꯥꯁꯀꯤ ꯃꯇꯨꯡꯒꯤ ꯅꯣꯂꯦꯖ ꯋꯥꯐꯝꯁꯤꯃꯇꯪ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯕꯤꯀꯥꯁ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯃꯦꯙꯥ ꯁꯔꯃꯤ꯫ ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯑꯉꯥꯡ ꯆꯍꯤ 2ꯃꯨꯛ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯀꯌꯥ ꯈꯨꯔꯨꯝꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯅ ꯑꯉꯥꯡ ꯐꯪꯍꯟꯕꯤꯔꯦ, ꯆꯥꯛꯎꯝꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯒꯤ ꯍꯥꯟꯅ ꯑꯉꯥꯡꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯅꯤꯖꯕ ꯍꯧꯅꯤꯡꯏ ꯍꯥꯏ ꯏꯆꯥꯅꯨꯄꯤꯅ꯫ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯑꯩꯒ꯭ꯌꯥ ꯇꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯦꯙꯥ ꯁꯔꯃꯤꯅ ꯋꯥꯍꯪꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯦꯙꯥ ꯁꯔꯃꯤ, ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯃꯣꯏ ꯁꯦꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ꯫ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯗꯤ ꯑꯃꯠꯇꯅꯤ, ꯑꯩꯒꯤ ꯊꯥꯖꯕꯗꯨꯅꯤ, ꯅꯨꯡꯁꯤꯖꯕꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ꯫ ꯈꯨꯔꯨꯝꯕꯤꯌꯨ, ꯌꯥꯝꯅ ꯐꯩ꯫ ꯊꯥꯒꯠꯆꯔꯤ ꯃꯦꯙꯥ ꯁꯔꯃꯤ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯎꯁꯥꯀꯤꯔꯟ ꯈꯨꯔꯥꯏꯖꯝ꯫ ꯎꯁꯥꯀꯤꯔꯟꯒꯤ ꯋꯥꯍꯩꯁꯤꯡ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯐꯒꯅꯤ, ꯎꯁꯥꯀꯤꯔꯟꯒꯤ ꯃꯄꯥꯎ ꯇꯥꯁꯤ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯩꯒ꯭ꯌꯥ꯫ ꯑꯩꯒ꯭ꯌꯥ ꯑꯃꯗꯤ ꯏꯅꯥꯎ ꯃꯣꯅꯤꯀꯥꯕꯨꯁꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟꯒꯤ ꯑꯟꯁꯥꯔ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯒ꯭ꯌꯥ ꯊꯥꯒꯠꯆꯔꯤ꯫ ꯋꯥꯛꯆꯤꯡ ꯁꯪꯀ꯭ꯔꯥꯟꯇꯤ ꯕ꯭ꯔꯇ ꯇꯧꯕ ꯉꯝꯖꯒꯦ ꯑꯩꯒ꯭ꯌꯥ꯫ ꯑꯁꯨꯝꯅ ꯎꯁꯥꯀꯤꯔꯟ ꯈꯨꯔꯥꯏꯖꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯎꯁꯥꯀꯤꯔꯟꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯗ ꯏꯁ꯭ꯋꯔꯅ ꯃꯇꯦꯡ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ꯫ ꯃꯦꯔꯤꯅꯥ ꯄꯨꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯣꯏꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ꯫ ꯍꯣꯏ ꯃꯣꯅꯤꯀꯥ, ꯃꯦꯔꯤꯅꯥꯅ ꯀꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯇꯥꯁꯤ ꯃꯣꯅꯤꯀꯥ꯫ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ, ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯤ꯫ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯂꯝ ꯈꯨꯅꯨ ꯖꯨꯔꯥ ꯏꯃꯨꯡꯗ ꯆꯦꯡ ꯆꯥꯗꯨꯅ ꯂꯩꯔꯝꯕꯁꯤ 2ꯔꯛ ꯁꯨꯔꯦ꯫ ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯏꯆꯥꯅꯨꯄꯥꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯉꯩꯗꯅꯤ꯫ ꯃꯁꯤꯕꯨ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ꯫ ꯂꯝ ꯈꯨꯅꯨ ꯑꯃꯗꯤ ꯑꯩꯅ ꯐꯥꯔꯒ ꯏꯁꯤꯡ ꯑꯃꯗꯤ ꯆꯦꯡ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯑꯌꯨꯛꯀꯤ ꯙꯨꯞ ꯊꯥꯕꯁꯨ ꯃꯈꯣꯏꯅ ꯁꯪꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ꯫ ꯃꯦꯔꯤꯅꯥꯒꯤ ꯑꯁꯨꯝꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯏ꯫ ꯃꯦꯔꯤꯅꯥ, ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯊꯝꯖꯈ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯇꯝ ꯃꯥꯡꯗꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯣꯁꯁꯤꯡꯗ ꯆꯪꯕꯤꯔꯒ ꯄꯥꯎꯈꯨꯝ ꯂꯧꯕꯤꯌꯨ ꯁꯨꯝꯑꯣꯏꯗꯅ ꯃꯦꯔꯤꯅꯥꯒꯤ ꯄꯥꯎꯈꯨꯝ ꯁꯝꯅ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ, ꯈꯨꯔꯨꯝꯖꯔꯛꯄ ꯃꯌꯥꯝꯕꯨ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯇꯥꯁꯤ꯫ ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ, ꯔꯕꯤꯅꯥ, ꯁꯅꯥꯍꯟꯕꯤ ꯒꯨꯔꯨꯃꯌꯨꯝ, ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ, ꯑꯔꯤꯕꯝ ꯕꯤꯅꯥꯔꯥꯅꯤ, ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ, ꯅꯤꯂꯀꯩꯅꯥ ꯑꯦꯟꯖꯤ, ꯕꯆꯁꯄꯇꯤꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ, ꯖꯣꯟꯁꯟ ꯑꯣꯏꯅꯥꯝ, ꯁꯨꯁꯃꯥ ꯍꯤꯗꯡꯃꯌꯨꯝ, ꯀꯣꯡꯕ꯭ꯔꯥꯏꯂꯠꯄꯝ ꯁꯔꯗꯥ,
ꯄꯨꯌꯥꯝ ꯐꯖꯕꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯁꯨ ꯅꯤꯖꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯕꯤ ꯇꯣꯝꯕ ꯈꯨꯔꯨꯝꯖꯔꯤ꯫ ꯗꯦꯠ 16, 1983 ꯋꯥꯛꯆꯤꯡꯒꯤ ꯅꯤꯅꯤ ꯄꯥꯟꯕ꯫ ꯀꯔꯤ ꯗꯁꯥ ꯂꯩꯕꯒꯤꯅꯣ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯦ ꯕꯤ ꯇꯣꯝꯕꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯛꯏ꯫ ꯕꯤ ꯇꯣꯝꯕꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯆꯌꯦꯠꯅꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯌꯦꯡꯊꯣꯛꯄꯤꯔꯒ ꯇꯧꯊꯣꯛꯄꯤꯕ ꯅꯠꯇꯅ ꯋꯥꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯕꯤꯔꯛꯄ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯖꯕ ꯉꯝꯖꯒꯅꯤ? ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯐꯍꯟꯕ ꯉꯝꯕ ꯅꯠꯇꯦ, ꯑꯣꯖꯥꯗꯤ ꯂꯝꯕꯤ ꯇꯥꯛꯄꯅꯤ꯫ ꯂꯝꯕꯤꯗꯨ ꯆꯠꯄ ꯇꯝꯕꯤꯕꯗꯨꯅꯤ ꯑꯣꯖꯥ ꯍꯥꯏꯔꯤꯕꯁꯤ, ꯆꯠꯀꯗꯕꯗꯤ ꯁꯥꯇ꯭ꯔ ꯑꯗꯨꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯣꯛꯅꯅꯕꯁꯤꯗꯤ ꯇꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯆꯪꯕꯤꯔꯛꯂꯒ ꯐꯤ ꯊꯤꯕꯤꯔꯒ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯖꯒꯦ, ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯁꯤꯡꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯁꯨꯝ ꯑꯣꯏꯗꯅ ꯇꯣꯝꯕꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯍꯣꯗꯥꯝ ꯒ꯭ꯌꯥꯅꯦꯁꯣꯔ, ꯍꯣꯗꯥꯝ ꯃꯥꯝꯆꯥ, ꯎꯔꯤꯄꯣꯛ ꯑꯍꯟꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯒꯤ ꯑꯔꯤꯕ ꯆꯍꯤꯅ ꯕꯤꯗꯥꯏ, ꯑꯅꯧꯕ ꯆꯍꯤꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯃ ꯊꯝꯕꯤꯔꯛꯏ꯫ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯑꯣ ꯇꯥꯁꯤ ꯃꯣꯅꯤꯀꯥ, ꯍꯣꯗꯥꯝ ꯃꯝꯆꯥꯒꯤ ꯁꯩꯔꯦꯡ ꯁꯣꯏꯗꯅ ꯐꯖꯒꯅꯤ, ꯑꯥꯔꯊ ꯂꯩꯒꯅꯤ꯫ ꯁꯥꯡꯗꯕ ꯃꯌꯦꯛꯇ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯑꯥꯏꯗꯤꯌꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯈꯪꯍꯟꯕ ꯉꯝꯕ, ꯈꯕꯔꯒꯤ ꯆꯦꯅꯥ ꯀꯌꯥꯗꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯊꯃꯣꯏꯗ ꯏꯊꯤꯟ ꯄꯤꯕ ꯉꯝꯕ, ꯐꯖꯕ ꯃꯌꯦꯛꯇ ꯁꯩꯔꯦꯡ ꯀꯌꯥꯕꯨꯁꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ꯫ ꯇꯥꯁꯤ꯫ 2025 ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ, ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯂꯒ꯫ 2026 ꯂꯥꯛꯂꯤ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕꯤꯅꯕ, ꯃꯍꯥꯛꯁꯨ ꯆꯠꯈꯤꯅꯤ, ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯂꯥꯛꯀꯅꯤ, ꯆꯠꯈꯤꯅꯤ, ꯂꯥꯛꯂꯤꯕꯕꯨ ꯂꯨꯅ ꯇꯧꯒꯅꯤ, ꯆꯠꯈꯤꯕꯕꯨ ꯀꯥꯎꯔꯛꯀꯅꯤ꯫ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩꯕꯅ ꯃꯤꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯅꯧꯕ ꯆꯍꯤ 2026 ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯏꯪ ꯇꯞꯄ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ, ꯌꯦꯛꯅ ꯇꯤꯟꯈꯪ ꯌꯥꯎꯗꯕ, ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ 2026꯫ ꯑꯁꯨꯝꯅ ꯍꯣꯗꯥꯝ ꯃꯥꯝꯆꯥꯅ ꯊꯝꯕꯤꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫